केनूना नेकपा ड्राइवरनी हानना प्लान से सिल्लगा थमख्रबनी मालेमदी कैसु खंगजब नत्तबनिना तोंगलुबनी गाड़ी सिदा ngasi mi ngaibada kuihallibasisu kenuna sinba plani matam se khara thenganaba hotnabani ching amada pukhalaklaga phuba yaba phuri kenu masamaksu yauna phui malemnadi masak khangba ngamje phuba henman khibana kanano karino haiba mana kaiso haijaba nangjingai thokriba thodok oibada malemno makoina phuba henman khibana lengba ngamkhidre masado phajak tari mayam duna yengbada siraboi khalli kenuna mayam sira male gari hapchalo soilam hangamata thadaramasi hapchalo malembo ben manungda hapchi tura puraklaga kaibul sagram khajik helaga lamhang leiba dwai da thadarami si horode ko ushitana mamai leiduna kenu do gari ka khre मखोइनदी मालेमदो सिरे खंदुना लंगथोकलंबनी अदुबु मालेम हजि फावबा सिद्री मिहुल लैरी मयामना फुबा हेनमनबगी मसादो लेंबा ngamdabani मखोंग मकोतुसु लेंबा ओटपा मता ngamje मालेम मिलु पिरांग सिंथाना तुमिना वाखलदा सोंजै ina मखोइदा करी लानखिबा नेबो सुमना तौबेरिबा नते मखोइबु कनावरिबा अदुगा इबु सुमना फुबिरगा हुंदोकपिरमबगी मरमना करी ममा नचा याम वारे नचाबु लौसिनबिरो ममा नचासु नंगी नाकता लाक्लके ममा मिनुंगसि लैतबा मखोइगी मरक्ता आई लैनिंग्रे मफम सिदा इबु कनबिबा कनासु लाक्लरोय नचाबु लौसिनबिरो सोस्ती मफमदगी नुपी मयामदुसु नुंगथिलगी व्यू सिदा फोटो नमलुसी हाइना उ परिंग साना होबा लमांगोय तौबा मफम सिदा चटलुसी हाइना थोरकले याम लापो ओइदबना खोंगना सुम चटलसी हाइना मखोय पुना थोरई हेनथोइना नोइगी बुंगोदुसु ngasai kai bulda lai hai khidai sangadi thoro hai ko photoshoot macham ta tongminanaba yai ne hai ki ai di nangi kanana bangak tane hai birisi nangna igi khanbi da baywani ai su khanbiri dudi hiyai no malem da call tawi somda malem ni pocket ta yauriba phone do ring lai ngasai phubada masa khang phukibana phone ni makhoina ukhidabani malem makon masadu loina tekpana lakliba phone do lauthokpa ngamde thawai chakna mapi lepa leita sinthajai mamai mamit masa pumba ikhe ngakta ngairi call do tatkhre malem phone do lauthoknaba tapna makot to lengi The person you are calling is not answering. Please call again later. Pairakti thabaksin mara khangde amuka tawsaloi bema hiyai no amuka tawseli malem yam wana makutu chingkhatuna lakliba phone du yengi chiche hairaga love emoji ma hapa number du ni incoming call lakliba du hek ubada pungning hena sonthakre amuk su harauzai kamnok tongna ikhengna punga nganglaba makutuna receive tawi hello malem nang kai lege ai kai haibano net se tadri ai as net se suba pelabani hairaga call do kakthali malem thawai chakna phone da yenglaga lei kenu hoina thadaramba maphamdu ising laitaba narak oibana hojik phawgedi ka hena chotri adabu phummarak oibana makhadagi ising khajik ti phawgalai kai lai haino ni sin amta tadreda asaida nga hakta lip sise as inge swailam hangsi dia hiyai no phone amuka tawsili malem ni receive tawi hello malem chiche nang kai lege haiba ai handak su phone no matom da tatkhri
Hiyainu matai khajik changsinduna kol amuk tawi. Mana leplibadugi makhada ring lakpagi makhon tarai. Tawriba koldo amuk kakthatlaga hanjina tawi. Mana hek tawbaga makhadagi ring khinglakpaduda hiyainu chingnana yengtharai. Atopa mamanabigi khangnaba nupa yaurakpasingdu kawi. Bhai, sida kainom leire amta yengu lao. Nupasingduna kumlaga yengi. Hiyainu sutung inaduna yengi. Nupa macha ama phibam kaina taaduna leirami. Hiyainu makutta pairiba phondu Malemgi number aduda call tawi. Phibam kaina taramliba nupadugi makutta pairiba phone du lai. Hiyainu Malemni haiba khangle. Adubu mafam sida matau karamna sigi phibam sida leiramlibano haibadi malam sinba ngamde. Adubu pakana jensinduna konkhatli Malembu. Malem, kaina tawrami sibo. Se, kanana sumna tawramlibano. Malem yam wana hiyainu yengjarai. Wadi karisu haiba ngamde mapishu lepa lekta sithazai. Se, kanana tawramlibano. Henthoina, nupi, angang siyamti na sokle. Hospital da puna batawsi, kuina leitharde pa boy roye. Atay lakliba mayamduna su Malembu hospital da purasi kuina thammadi afaba oiraroi hainari. Hiyainu di angawpi amagum phajin bayada kapkre. Malem, hiyainu gi nungaitaba batawdu amuk khangyengamlaga mamit adum ushinkre. Mayam changduna gari da hapkre, hospital tamna gari do thawkre. Somda thoibu hoisu makhoi punna omba Naruthildagi thoraktuna bot amuk tonglusi haina lakpani. Lambi lanthokpada thangaromdagi thorakpa truck amana yaiphabibu thomkhidawre haina mani thoibana kangena chensinbani. Adubu laibak thibadi gari duni speed kanba henkhibana animak punna chenduna pukhre. Phana sangna chenduna pukhraga animak sorok mathakta tai. Ngaihaktuda oikhiba matawdu atay marupsingdudi amata khangawdre. Manang nakpada leiramba amadi koiba lakpa den lakpa nupi nupa mayamdusu changsinnarai. Ngaihaktang aduna mina pungyum hek yumsinkre. Driver do mayam changdana phajinkre. Khudakte ambulance kauraga makhoi anibu hapkhatkre. Sanathoi athoiba nauton makhoi humsu yauri. Sanathoina kamai tawdoino horen mamada ai kai khumdoino. Athoi mana Sanathoibu konsinbiduna themjinbi. Se, akhone tawge yauna tawbadati kaishu tawrisi. Hospital yauraga kari tawba yai haido khagani. Nautona nupa ani singdau mandre. Nauton asengmani ai makhoi anigi phibamdo mayek singna uhawi. Nurse amana adumai haiganuda horen hospital yauraga khangani. Mamada pahum ta piyo. Hoise ai tawgibasi nasadam da pathau niglisi hanam ta phalosi. Ai hapakhatle kayumba makhoi anina ai muta dawlaga chatkradi ai ngamoye. Sanathoi seba amta tapthausi. Athoiba yaiphabigi mamada call tawduna thawdoksigi matangda pau tamkhri. Mani thoibagi mamada su pau pikri. Mama animakti machagi pau sitabada chumna lepangam da lekthakri. Rajmedi city da pusalli hiyainu hoina yausilakpaga athoiba hoina yausilakpaga chapchanai. Yaiphabiga mani thoibaga ambulance dagi lauthai. Somda Malem su car manungdagi lauthaduna beta haptuna insilai. Malem nga yaiphabiga anido puna insilai. Yaiphabigi makhutna makhada haitharakpada Malemgi makhada haithaduna leiriba makhut aduda thengki. Aduga anido nakan da insinkre. Mani thoibasu ka amada insinkre. Mayamno pakhatna mapanda lepnei hiyainuna kaplibadu nautona urai. Nupa asibu chichedo natro. Athoibasu yenglui. Mani kana kedawba yawarjanu. Khangdi yam thamoi sukna kapi hangbirusi. Sanathoi nang mamawaga leiramuko. Athoibaga nautonga hiyainu gi manakta changlai. Je kana kedawba yawarage.
ꯍꯤꯌꯥꯏꯅꯨ ꯀꯅꯥꯅꯣꯅ ꯌꯦꯡꯂꯛꯏ ꯑꯊꯣꯏꯕ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯍꯦꯟꯊꯣꯏꯅ ꯑꯣꯏꯅ ꯅꯪꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝꯗꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒ ꯃꯀꯣꯛ ꯄꯥꯏꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯍꯟꯊꯗ꯭ꯔꯤ ꯃꯁꯥꯗꯣ ꯀꯞꯄ ꯍꯦꯟꯃꯟꯕꯒꯤ ꯂꯦꯛꯊꯔꯛꯏ ꯅꯣꯡꯃꯇ ꯁꯨꯝꯅ ꯀꯞꯆꯗ꯭ꯔꯤꯕꯤ ꯃꯥꯅ ꯀꯞꯂꯛꯄꯁꯤꯗ ꯍꯦꯟꯊꯣꯏꯗꯤ ꯃꯊꯥ ꯁꯥꯔꯤ ꯃꯇꯧꯗꯨ ꯌꯦꯡꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯎꯔꯦ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯟꯅꯈꯤ ꯅꯨꯄꯤ ꯁꯦ ꯋꯥꯈꯜ ꯇꯥꯎꯁꯦ ꯑꯊꯣꯏꯕ ꯁꯤ ꯑꯝꯇ ꯊꯥꯡꯁꯤ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯅꯥꯎꯇꯣꯟ ꯅꯔꯁ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯀꯧꯔꯛꯀꯦ ꯑꯊꯣꯏꯕꯒ ꯍꯦꯟꯊꯣꯏꯒꯅ ꯊꯥꯡꯗꯨꯅ ꯐꯝꯐꯝꯗ ꯐꯝꯍꯜꯂꯤ ꯅꯥꯎꯇꯣꯟꯅ ꯅꯔꯁ ꯑꯃ ꯀꯧꯔꯨꯔꯦ ꯅꯔꯁꯇꯨꯅ ꯔꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯎ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯁꯤ ꯃꯁꯥꯁꯤ ꯌꯥꯝ ꯆꯣꯛꯊꯔꯦ ꯍꯥꯏꯕꯗꯒꯤ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯟꯕꯤꯔꯦ ꯌꯥꯏꯐꯕꯤꯒ ꯃꯅꯤꯊꯣꯏꯕꯒꯗꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ ꯌꯥꯏꯐꯕꯤꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠ ꯁꯣꯛꯆꯈꯤꯕꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯄꯦꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯊꯣꯏꯕꯒꯤꯅ ꯌꯥꯏꯐꯕꯤꯕꯨ ꯃꯥꯂꯦꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯈꯤꯕꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯐꯤꯉꯧꯅ ꯀꯨꯞꯇꯨꯅ ꯏꯟꯊꯣꯔꯛꯂꯤꯕꯤ ꯌꯥꯏꯐꯕꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯖꯩ ꯀꯩꯅꯣ ꯅꯨꯄꯤ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯤ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯁꯤ ꯍꯧꯒꯠꯂꯣ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯒ ꯈꯠꯅꯗꯣꯏꯅꯣ ꯅꯪ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯄꯁꯨ ꯉꯝꯃꯣꯏꯌꯦ ꯁꯤ ꯍꯧꯒꯠꯂꯣ ꯅꯪ ꯃꯃꯥ ꯕꯕꯥꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ ꯁꯤ ꯍꯧꯒꯠꯂꯣꯕ ꯁꯤ ꯍꯧꯒꯠꯂꯣ ꯌꯥꯏꯐꯕꯤꯅ ꯁꯨꯛꯈꯨꯝꯍꯦꯛ ꯈꯨꯝꯂꯛꯇꯕꯗ ꯁꯅꯥꯊꯣꯏ ꯆꯥꯛꯅ ꯂꯥꯎꯔꯛꯏ ꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪ ꯃꯣꯏꯈꯣꯏ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯒꯨꯝꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯟꯅꯨꯔ ꯐꯥꯎꯕ ꯀꯥꯏꯅꯒꯨꯝꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯧꯒꯠꯂꯁꯦ ꯔꯣꯁꯅꯤꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯕ ꯌꯥꯗ ꯆꯦꯜꯂꯛꯄꯅꯤ ꯎꯔꯦ ꯁꯅꯥꯊꯣꯏꯅ ꯌꯥꯏꯐꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯤ ꯁꯅꯥꯊꯣꯏ ꯌꯥꯏꯐꯕꯤꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯏꯐꯕꯤꯁꯦ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯝꯇ ꯍꯧꯗꯣꯛꯎꯁꯦ ꯌꯥꯏꯐꯕꯤ ꯁꯤ ꯍꯧꯒꯠꯂꯣ ꯁꯤ ꯑꯩ ꯂꯥꯛꯑꯦ ꯅꯪꯕꯨ ꯑꯩ ꯂꯥꯛꯑꯒ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯀꯨꯏꯔꯦ ꯆꯠꯇꯕ ꯑꯩꯁꯨ ꯎꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯤ ꯑꯩ ꯂꯥꯛꯑꯦ ꯍꯧꯒꯠꯂꯣ ꯑꯩ ꯂꯥꯛꯑꯦ ꯁꯤ ꯍꯧꯒꯠꯂೋ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯍꯩꯅꯗꯦ ꯁꯤ ꯍꯧꯒꯠꯂꯣꯕ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯍꯩꯅꯗꯦꯅ ꯅꯪꯗꯤ ꯋꯥ ꯉꯥꯡꯕꯅ ꯄꯛꯆꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯒꯅꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯨꯝꯗ꯭ꯔꯤꯁꯦ ꯁꯅꯥꯊꯣꯏꯒ ꯔꯣꯁꯅꯤꯒꯅ ꯌꯥꯏꯐꯕꯤꯒꯤ ꯃꯁꯥ ꯅꯦꯛꯂꯤ ꯃꯈꯣꯜ ꯍꯧꯅ ꯍꯧꯅꯁꯨ ꯀꯧꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ ꯁꯅꯥꯔꯩꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯏꯆꯥ ꯂꯩꯇꯕ ꯌꯨꯝꯗꯨꯗ ꯀꯔꯝꯅ ꯏꯃꯥꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯁꯤ ꯎꯗꯅ ꯏꯃꯥꯕꯨ ꯀꯔꯝꯅ ꯂꯦꯜꯂꯣ ꯍꯥꯏꯕꯅꯣꯅꯦ ꯏꯃꯥꯒꯤ ꯊꯣꯏꯕ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯝꯅꯤꯁꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯅꯥꯛꯇꯝꯗꯗꯤ ꯍꯜꯂꯛꯄꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏꯅ ꯑꯝꯇꯗꯤ ꯀꯧꯔꯛꯈꯣꯅꯦ ꯊꯣꯏꯕ ꯅꯪꯕꯨ ꯃꯃꯥ ꯊꯥꯗꯣꯛꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯀꯔꯤꯒꯤ ꯉꯁꯤꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯅꯣ ꯁꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯁꯤꯗ ꯅꯥꯎꯊꯤ ꯆꯥꯗꯨꯅ ꯁꯥꯟꯅꯔꯣ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯗ꯭ꯔꯤ ꯑꯊꯣꯏꯕꯒ ꯅꯥꯎꯇꯣꯟꯒꯁꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗ ꯒ꯭ꯌꯥꯟ ꯉꯥꯎꯔꯤ ꯀꯔꯝꯕꯗ ꯌꯥꯎꯒꯅꯤ ꯇꯧꯐꯝ ꯈꯪꯗꯦ ꯑꯅꯤꯃꯛ ꯌꯥꯏꯐꯕꯤꯒꯤꯗ ꯆꯠꯂꯤ ꯃꯅꯤꯊꯣꯏꯕ ꯍꯣꯏꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯋꯥꯔꯧꯒꯅꯤ ꯃꯅꯤꯊꯣꯏꯕ ꯍꯣꯏꯗ ꯌꯥꯎꯔꯤ ꯌꯥꯏꯐꯕꯤꯒꯤ ꯃꯃꯥꯅ ꯋꯥꯔꯧꯒꯅꯤ ꯑꯗꯩ ꯍꯤꯌꯥꯏꯅꯨ ꯍꯣꯏꯒ ꯃꯥꯂꯦꯝꯒꯁꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯕ ꯉꯝꯗꯦ ꯑꯅꯤꯃꯛ ꯃꯊꯥ ꯁꯥꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯏꯕꯣꯍꯜ ꯊꯕꯛ ꯉꯟꯇꯥ ꯍꯜꯂꯛꯏ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯂꯦꯝ ꯂꯩꯔꯝꯗꯕꯗꯨꯗ ꯀꯦꯕꯤꯗ ꯋꯥꯍꯪ ꯇꯧꯏ ꯍꯩ ꯏꯆꯥꯇꯣꯟꯗꯤ ꯀꯦꯕꯤ ꯏꯁꯨ ꯁꯨꯒꯠꯂꯒ ꯈꯪꯗꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯤꯕꯅꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ ꯑꯩꯈꯣꯏ ꯁꯦꯟꯅꯕꯒ ꯉꯝꯖꯕꯖꯥꯠ ꯅꯠꯇꯦ
ꯐꯣꯟ ꯇꯧꯔꯒ ꯀꯔꯥꯏꯗ ꯂꯩ ꯀꯔꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯣꯏ ꯍꯪꯕ ꯌꯥꯏꯗꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯕꯩ ꯍꯪꯉꯨꯗꯣꯏꯅꯣ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯉꯥꯡꯅꯤꯅ ꯃꯅꯨꯡ ꯌꯥꯝ ꯀꯜꯂꯤ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯑꯩꯈꯣꯏꯗ ꯍꯥꯏ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯑꯩ ꯇꯧꯔꯒ ꯍꯪꯉꯒꯦ ꯏꯕꯣꯍꯜ ꯃꯥꯂꯦꯝꯅ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ ꯍꯩꯃ ꯄꯥꯏꯔꯛꯇꯦꯅꯦ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯔꯤꯕꯖꯥꯠꯅꯣ ꯑꯃꯨꯛꯇꯪꯒ ꯇꯧꯔꯒ ꯌꯦꯡꯒꯦ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯤ ꯏꯕꯣꯍꯜ ꯑꯊꯣꯏꯕꯗ ꯑꯣꯏꯅ ꯇꯧꯔꯛꯏ ꯑꯊꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯝꯐꯝ ꯑꯃꯗ ꯅꯥꯎꯇꯣꯟꯒ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯏꯕꯣꯍꯜꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯑꯩꯃ ꯀꯥꯎꯏ ꯑꯩꯗꯤ ꯕꯕꯥꯗ ꯍꯥꯏꯗ꯭ꯔꯤ ꯀꯅꯥꯅꯣ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯕꯕꯥꯅꯤ ꯄꯥꯈꯠꯂꯝꯃꯅꯤ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯑꯝꯇ ꯐꯖꯅ ꯍꯥꯏꯈꯣ ꯍꯜꯂꯣ ꯕꯕꯥ ꯑꯊꯣꯏꯕ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒ ꯄꯨꯟꯕ꯭ꯔꯣ ꯕꯕꯥ ꯃꯥꯂꯦꯝꯗꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯡꯕ ꯂꯤꯔꯦ ꯏꯕꯣꯍꯜ ꯄꯥꯈꯠꯅ ꯍꯥ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯅꯣꯏꯕꯣ ꯔꯥꯖꯇ ꯂꯩꯌꯦ ꯕꯕꯥ ꯏꯄꯥ ꯂꯥꯛꯀꯦ ꯊꯝꯃꯣ ꯀꯦꯕꯤꯅ ꯀꯥꯏꯗ ꯂꯩ ꯍꯥꯏꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯂꯥꯎ ꯆꯠꯁꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯔꯤꯅꯣ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯛꯑꯣꯅꯦ ꯊꯨꯅ ꯀꯦꯕꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯀꯦꯅꯨꯅꯗꯤ ꯃꯤ ꯎꯗꯕ ꯃꯣꯡꯁꯣꯡꯗ ꯊꯥꯗꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯀꯔꯝꯅ ꯑꯊꯣꯏꯕ ꯍꯣꯏꯒ ꯊꯦꯡꯅꯔꯤꯕ ꯍꯩ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯀꯣꯟꯅ ꯃꯪꯉꯨꯅꯦꯍꯦ ꯂꯥꯛꯑꯦ ꯀꯦꯅꯨ ꯒꯥꯔꯤꯗ ꯀꯥꯔꯛꯏ ꯏꯕꯣꯍꯜꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯀꯦꯕꯤ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯃꯈꯣꯏꯅꯗꯤ ꯁꯤꯍꯧꯔꯦ ꯍꯥꯏ ꯑꯗꯨꯒ ꯀꯔꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯈꯜꯗ ꯈꯟꯕꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯕꯨ ꯏꯕꯣꯍꯜ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ ꯃꯆꯥꯒꯤ ꯃꯩꯔꯤꯗ ꯍꯦꯟꯈꯤꯕꯅ ꯒꯥꯔꯤꯗꯨ ꯀꯥ ꯍꯦꯟꯅ ꯌꯥꯡꯅ ꯊꯧꯕꯅ ꯌꯧꯔꯤ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯑꯊꯣꯏꯕꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯅꯣꯏ ꯀꯔꯣꯝꯗ ꯂꯩꯒꯦꯅꯦꯍꯦ ꯕꯕꯥ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩ ꯐꯔꯦ ꯑꯩ ꯌꯧꯔꯛꯏ ꯑꯗꯨꯝ ꯀꯥꯕꯤꯔꯛꯑꯣ ꯕꯕꯥ ꯍꯣꯏ ꯍꯥꯏ ꯀꯦꯕꯤꯌꯥ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩ ꯍꯥꯏꯔꯤꯁꯦ ꯀꯥꯁꯤ ꯂꯥꯛꯑꯣꯅꯦꯍꯦ ꯑꯁꯨꯝꯅ ꯌꯧꯔꯦ ꯍꯧꯖꯤꯛꯄꯨ ꯏꯆꯥꯇꯣꯟ ꯀꯥꯏ ꯂꯩꯈꯤꯒꯦ ꯑꯊꯣꯏꯕ ICUꯗ ꯂꯩꯔꯤꯌꯦ ꯕꯕꯥ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏ ꯈꯔ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯌꯦ ꯕꯕꯥ ꯆꯩꯐꯝꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯥꯏ ꯀꯔꯥꯏꯗ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ ꯕꯕꯥ ꯑꯩꯈꯣꯏꯒ ꯄꯨꯟꯗꯦ ꯃꯥ ꯉꯁꯤꯗꯤ ꯀꯩꯕꯨꯜꯗ ꯃꯈꯣꯏ ꯃꯥ ꯑꯃꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯆꯠꯂꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯤꯆꯦ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯄꯨꯈꯠꯂꯛꯑꯀꯥꯟꯗ ꯈꯪꯕꯅꯤ ꯕꯕꯥ ꯀꯔꯤ ꯀꯩꯕꯨꯜꯗ ꯏꯕꯣꯍꯜ ꯃꯪꯂꯦꯝꯗ ꯀꯣꯜ ꯇꯧꯏ ꯃꯪꯂꯦꯝꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯏꯕꯣꯍꯜ ꯏꯕꯥꯏ ꯀꯩ ꯂꯩꯔꯦ ꯉꯁꯤꯁꯤꯕꯨ ꯏꯕꯥꯏ ꯍꯣꯏꯗ ꯃꯥꯂꯦꯝ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯇꯦꯅꯦꯍꯦ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯕꯥꯏꯅ ꯂꯥꯛꯑꯣ ꯍꯥꯏꯌꯦꯅ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯤ 이보헐 ꯑꯩꯗꯤ ꯃꯥꯂꯦꯝꯕꯨ ꯂꯥꯛꯑꯣꯅ ꯀꯧꯈꯤꯅꯤꯅꯦ ꯍꯧꯖꯤꯛꯄꯨ ꯅꯣꯏ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯅꯣ ꯔꯥꯖꯇꯅꯤ ꯚꯥꯏ ꯐꯔꯦ ꯊꯝꯃꯨ ꯑꯩ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯐꯅꯤ ꯚꯥꯏ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯇꯥꯏ ꯂꯩꯔꯤꯕꯁꯤꯡꯗꯨ ꯀꯦꯕꯤꯗꯤ ꯃꯤꯍꯨꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯤ ꯍꯨꯔꯥꯟꯕ ꯁꯥꯖꯠ ꯆꯠꯄꯅꯤꯅ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯏꯃꯤꯠꯅ ꯎꯍꯧꯕꯃꯛ ꯅꯠꯇꯕꯅꯤꯅ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤ ꯏꯕꯣꯍꯜ ꯃꯊꯥ ꯁꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯪꯂꯦꯝ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯀꯦꯕꯤꯗꯨ ꯀꯞꯁꯤꯟꯅꯕ ꯍꯧꯔꯛꯏ ꯃꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯤꯔꯥꯡꯗꯨ ꯒꯨꯝꯕꯤꯔꯒꯤ ꯁꯥꯖꯠ ꯌꯥꯎꯔꯤ ꯈꯦꯟꯅꯕ ꯎꯗꯦ ꯀꯦꯕꯤꯒꯤ ꯄꯤꯔꯥꯡꯒ ꯃꯤꯅꯝꯕꯅ ꯌꯣꯝꯕꯅꯤ ꯇꯧꯁꯤꯟꯅꯕ ꯁꯥꯖꯠꯅ ꯃꯄꯨꯡ ꯑꯣꯏꯕꯅꯤ ꯀꯦꯕꯤ ꯃꯥꯒꯤ ꯄꯤꯒꯤ ꯏꯔꯤꯛꯇꯨ ꯃꯔꯥꯜ ꯂꯩꯇ ꯏꯆꯝ ꯆꯝꯕ ꯀꯅꯥꯒꯤ ꯊꯃꯣꯏ ꯁꯨꯃꯠꯀꯦ ꯈꯟꯅ ꯍꯣꯠꯅꯕꯗ ꯇꯥꯔꯤꯕ ꯀꯦꯕꯤ ꯃꯥꯒꯤ ꯄꯤꯔꯥꯡꯅꯤ ꯂꯧꯈꯤ ꯑꯄꯪꯕ ꯀꯅꯥ ꯑꯗꯨꯅ ꯃꯤꯆꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯤꯗꯤ ꯑꯁꯦꯡꯕꯅꯤ ꯊꯃꯣꯏꯗꯒꯤ ꯄꯥꯊꯔꯛꯄ ꯁꯦꯡꯂꯕ ꯄꯤꯒꯤ ꯏꯔꯤꯛꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯈꯪꯉꯤ ꯀꯦꯕꯤ ꯃꯁꯥꯅ ꯀꯔꯤꯒꯤ ꯃꯁꯥꯅ ꯇꯧꯕ ꯊꯕꯛ ꯃꯁꯥꯅ ꯎꯠꯄ ꯁꯥꯖꯠ ꯈꯪꯂꯣꯏ ꯄꯤꯒꯤ ꯏꯔꯤꯛ ꯃꯔꯨꯝꯗ ꯂꯣꯠꯂꯤꯕ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤ kaya ꯃꯁꯥ ꯈꯛꯇꯅ ꯈꯪꯕꯅꯤ ꯃꯌꯥꯝꯅꯗꯤ ꯉꯁꯤ ꯀꯦꯕꯤꯒꯤ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯌꯥꯎꯔꯤꯕꯣꯏꯔꯦ ꯈꯜꯂꯤ ꯗꯣꯛꯇꯔꯅ ꯃꯥꯂꯦꯝꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯝ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ ꯌꯥꯎꯏ ꯗꯣꯛꯇꯔ ꯕꯣꯇꯜ 2 ꯈꯛꯇ ꯂꯧꯕꯤꯔꯣ ꯑꯊꯨꯕꯗ ꯐꯅꯤ ꯗꯣꯛꯇꯔ ꯑꯊꯣꯏꯕꯅ ꯕꯕꯥ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯆꯠꯂꯒ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯕꯤꯔꯛꯎ
ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯒꯤ ꯌꯦꯡꯉꯁꯤ ꯍꯣꯏ ꯍꯣꯏ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯏ꯫ ꯁꯤꯁꯇꯔ ꯃꯥꯂꯦꯝꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯤꯕꯨ ꯄꯣꯖꯤꯇꯤꯚꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ꯫ ꯅꯔꯁꯇꯣ ꯆꯪꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯗꯥꯎ ꯂꯩꯕꯅ ꯕ꯭ꯂꯗ ꯕꯦꯡꯛꯗ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯂꯧꯔꯒ ꯑꯗꯨꯝ ꯄꯤꯁꯤꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯍꯤꯌꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯂꯦꯝ ꯍꯦꯟꯊꯣꯏ, ꯏꯕꯦꯌꯥꯏ, ꯏꯕꯦꯊꯣꯏ ꯂꯣꯏꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯦꯝꯃ ꯃꯃꯥ ꯃꯥꯂꯦꯝꯗꯤ ꯂꯩꯌꯦ, ICUꯗ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛ꯫ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯤ꯫ ꯃꯁꯥꯗ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯂꯩꯔꯅꯤ ꯍꯥꯏ꯫ ꯅꯨꯄꯤ ꯑꯁꯦꯡꯕꯒꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯤ꯫ ꯁꯦ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯇꯟꯖꯥꯗꯨꯗ ꯑꯊꯣꯏꯕꯍꯣꯏꯁꯨ ꯆꯪꯂꯛꯏ꯫ ꯆꯤꯆꯦ ꯈꯔ ꯐꯔꯕꯣ? ꯑꯊꯣꯏꯕ ꯃꯥꯂꯦꯝꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯤ ꯆꯤꯆꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒ ꯎꯅꯕ ꯌꯥꯗ꯭ꯔꯤ꯫ ꯍꯌꯦꯡꯒꯨꯝꯕꯗꯤ ꯌꯥꯗꯧ ꯃꯥꯜꯂꯤ꯫ ꯃꯁꯥꯗ ꯃꯌꯥꯝ ꯁꯣꯛꯈꯤꯕꯗꯣ ꯐꯔꯕꯣ? ꯌꯥꯝ ꯁꯣꯛꯈꯤꯕꯅꯤ, ꯌꯥꯝ ꯅꯥꯔꯝꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯅ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯈꯟꯅ ꯄꯤꯕ ꯉꯝꯗ ꯂꯩꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯆꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯄꯥꯈꯠꯀꯅꯨ, ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯆꯦ꯫ ꯃꯌꯥꯝ ꯆꯪꯗꯅ ꯍꯤꯌꯥꯏꯅꯨꯗꯣ ꯐꯥꯊꯕꯤ꯫ ꯀꯦꯕꯤꯒ ꯀꯦꯅꯨꯒꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯂꯦꯝꯁꯨ ꯍꯤꯡꯗꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯄ꯭ꯂꯥꯟ ꯑꯃꯨꯛ ꯁꯤꯟꯈ꯭ꯔꯦ꯫